अहानबद मरुग पाउ पिजरी स्टेट असे हेना साउखत माइकेदा लाअनबदा कॉर्पोरेट वर्ल्ड लेबा कंपनी क्याना अहन मिटिंग चंगबियो हाइना चीफ मिनिस्टर एन बिरेना फोंदोखरे ई पाउगी लमदा थबक तौरिबा पाउमिसिंग पीबा पेंशन के सेंफम हेंगत हलगने हाइना इंफॉर्मेशन एंड पब्लिक रिलेशन आईपीआर मिनिस्टर टीएस बिसोजना फोंदोखरे चीफ मिनिस्टर का वारी सानरबा मतुंग जेल दा फाजिंदुना थमलंबा ब्रेजिप्सना की जेसी की थौमिसिंग थादोखरे मखोइबा थौमिबन यूनाइटेड क्लब ना तराम ओखरे बेबिसना मिसिगा मरी लेनेना थासिगी तरानिपान फाउबदा लेंगा की सबसाबा फिरेप अमा लाउथोक्त्रबदे अकनबा खोंजंग चंगसिनबा सेम साबा लोइरे हाइना एमसुना फोंदोखरे North East Forum for Indigenous People ge Mifom Aizol the Pangtokuna Federal Assembly Sem Kre Central Executive Council ge Thomi Singh Sukhan Kre Kurumjari Times of Manipur News yang beri pesumbu kumantem jentan na taram loksari hojimiam da pauk santok na pijari State asibu hena saukhat mai kaida la anbada corporate world laiba company kyana hen miting changbio haina chief minister en virena phongokrai wafam asing ase palace compound laiba city convention center da pangthokpa manipur csr conclave lishingani taramapan hongtokpagi thoram da phongdokhibane manipur sarkar na csr consultant ama oidiba fourth dimension global ga khusanaraga pangthokpa conclave hongtokpagi thoram aduda chief minister en virena makha taraduna matam amada state asige mahusagi phibamda akiba kya leram labasu ngasidi madu oidre Asian Laibak Singa Samnaba Bharat ki oina Aegis policy ki manungda Manipur asi yamna maruiba mafam amani Manipur yauna North East asi Bharat ki di saukhat maike gi engine amani Asian Highway 1 amadi 2 faurga chaliba state asi Asian Laibak Singa samnaribani state asi mahusagi resource amadi tourism gi pukai marang kaina laiba state amani masida natana border management da hena nungaina ba ICP hangdokle Imphal fauba railway line yauna ba thorang tauri Air cargo gi khudong saba laina bahonari masida natana heli service hogdoktuna Jiribam Tamenglong amadi Moreda service leire healthcare sport amadi handloom da thoidokpa hongba kya leire asingumba kya ase hena fagana ba amadi mahusa gi leijariba resource kya ase kana bahiram da sizinana ba investment kya tawba tangai fade matam khara sida corporate social responsibility CSR gi makhada company kharana state asida midyang changba horakpaga loinena mateng pangbasu horakle ngasi pangtholiba conclave asida yauriba company kya gi mihut sing asina hiram asida henba mityang changhaningi CSR gi matangda punna khangminaba amadi hairiba hiram asigi makhada lam kya da mateng pangbiyo haiki Manipur, the land gateway of India to Southeast Asia, is the best located state to take advantage of this international commitment. You are aware that the Northeast region endowed with rich cultural and natural is now seen as the new engine of growth. We welcome the corporate world with open arms to invest in Manipur. We assure that your capital remains safe and productive. When I began my speech, I said Manipur has been on the wrong side of the news. I look forward to the corporate community for placing us on the right side of the news. CSR expert Dr. Bhaskar Chatterjee, IRG System South Asia ki Managing Director Amit Jain, Chief Secretary Dr. J. Suresh Babu, Additional Chief Secretary Singh Swell Akhtar, M.H. Khan Amadi, Textile, Commerce and Industry ki Principal Secretary P. Vaifaisu conclave adu da saruk yaki. Bharat ki manungda laiba tuan ba company kya gi mihut sing saruk yaki ba conclave adu da technical session su pangthoktuna khanane nakhi. Thormadu da saruk yaki ba CSR expert Dr. Bhaskar Chatterjee na CSR ki matang da conclave ama pangthokpasi yamna atangba mani. Bharat ta chaurakna company lakh tararom lai. Company sing asina CSR gi makhada hiram kya da mateng pangli. Corporate firm sing na ngasidi state asida hiram kya da mateng pang bangam lagani haike. We are now trying to work on a path that will bring states like Manipur to be helped by the law and without doubt
this initiative, this historic initiative, starting here, where in the east we are located, such a wonderful place to begin. So much encouragement and acceptance from the state government. Manipur asi mamangai ge yangnaba matamda ingta palamdam ama oire haina Manipur gi governor Dr. Nazma Heptulana phongdokre. Manipur lengang na sinduna city convention da pangthokiba Manipur corporate social responsibility conclave loisinbagi thorom da saruk yakiba governor na makhatana mamangai gi matamda lamdam asida leiramba tangdu leita da bakayadu ngasidi lekhidre. Loinena ngasi pangtholiba conclave asina lamdam asida anauba CSR project kaya pakhat pangam lagani. Khungang amade saharda leiriba miyai kyabu saukhatpa punsi ama ohenaba honabada CSR na asoba thongdang ama lauri haikhi. And the people of our beautiful state, I thank all the corporate delegates for your kind participation in the interactive session of the Manipur CSR Conclave 2019, and I am confident that your deliberation, interaction, networking and cooperative endeavors will result in distinguishing the developing, investigating and implementing many CSR projects in the state of Manipur in the near future. Paugilam da thabak tawriba pawmising da piba pension gi senfam hengat halagani masigidamak darkar oibasing yanaba ayaba pinaba cabinet ta putholagani haina information and public relation IPR minister TS Biswajin phongdokre wafam masing ase new secretariat laiba minister gi office ta pangthokpa leikhidraba pawmi amage imung manung da piba ex gracia gi senfam yenthopaga mari lenena pawmising da phongdokibani Churachandpur da phongba Maswana Thargi co-editor Oiramba Joseph Zautena Laikhidabaga Mari Lenana Manipur State Journalist Welfare Scheme gi Makada Laikhidrabagi Loinabi Lalram Sim da ex gracia gi senfam lupa lak ani minister na khusina ke senfam adu khusina buga loinena minister na makataraduna hojikti Directorate of Information and Public Relation DIPR gi masagi oiba office leire kana bakya pigedaba office asi hojik loisina bakana honari lakliba December thada loiselaga January thada khusina na bahonari amaromda Hana piramba pension scheme gi lupa lising mari piramba adu lising tarada hengatnaba amadi lupa lising ani piramba aduna lising mangada hengatnaba thorang loire cabinet puthokadaba da ngaire state asida paugilam da thabak tawriba pawmising gi yaifa thorang kaya sarkar asina paikhatli chief minister su pawmi ama oina horokpana yamna lumna lobuga loinena paw da thabak tawriba miyoi singi yengduna chief minister nasu akanba thabak paikhatli Manipur Journalist Welfare Scheme gi makhada laikhidraba pawmi Maswana gi imung manunggi awabada kharada oirbasu mateng pangbani amaromda ngasi pangtholiba CSR conclave asi bharat ki oina ahanba conclave ni masina resource marang kaina laiba state asida corporate world laiba company singna yeng changduna sakot thorangda mateng pangbangam lagani haiki आगे एक जर्नलिस्ट फर्टर्निटी की लरी पोसिंग जे सोन मकी स्टेट के माइकई दगी चाखनबा खोंथांग द लरी अदबो पेंशनर्स की लरी पेंशन पीरी सिंग से अखोई लरी 4000 दगिना 10000 यावग्रे 2000 दगिना 5000 यावग्रबने कैबिनेट पुथोकदोरे सोन मकी यार अने हाइबगी पोतुनी 98 एप्लीकेंट से कोई अप्रूव तौरगा मोइसु याहलनी हाइबनी Mahiroi Bebishana Misigi Mayok Sem Kiba Zesiga, Manipur Chief Minister and Viren Gangarang Wari Sanakibada, Yanaba Purpagi Matungina, Fazin Duna Zelda Tamlamba, Zesigi Tomitara Nitoi, Nasinum Til Condition Amata Yagana Tadoro Cray. Sajiwa Zelda Laiba Jesigi, Yamlaba Tomi Amadi. Kongjang Loising Adu, Tangmai Bengi, Miam Oktuna, Tangmai Ben Tau Ground Tamna Purake. Tau Ground da Tangmai Ben United Club Nasinduna, Zelda Gitoraklaba Zesigi Tomi Singbo, okay. Ningsingba yabadi JSG advisor advocate NG Tes Kumar na lusingba JSG mute kangbuga ngarang numidang Chief Minister Secretariat Chief Minister ga unadun wari sanaki maduda laikhidrabi bebishna gi apokpa en tomso amadi JSG miyosing sarugya ki sarkar gi maikai dege Forest Minister TH Syam Kumar Deputy Speaker K Ravindro amadi Police ki makok thongba sing sarugya ki wari sana baduda bebishna misigi case numitarani gi manungda CBI da sinaba fajinduna jail da thamliba JSG thomi sing condition amata yaudana thadokpa amadi bebisana gi mapa amadi mama gi statement amukhana lawba tarbasu magistrate amagi mamang da lawba haiba wafam da yanaduna JSG gi khongjang matam kharagi oina handoknabagi firep lawkhibani ASP de instruction piraga madu athu matam thau bai khal lagi haibagi condition ahum jida yanana matung ne khoi call up tawunate for the time being akhoi miyang gi wa tagi ge hoji phodi de khoi EJS ne yajare haiba condition matuna suspend matam khari goin tawjabani adu gi matung nga chi jai naw singje honorable CJM Imphal West na moi si
discharge tawbani bill pi banate moigi liabilities leitre mara leitre na discharge tawraga si tholei sini प्रजा की अपाम अखोन मायोन चुमग चचबनी अखोद मरान अखोई फाजल फने फाबसे सिदगी थमोई सोको हौरकी लोइना लेबिरिब अखोई volunteer मैम से चरा अखोई लेरक मखोई इनोट पीनबगीदमक्ता अइना तारीख 37 चरा हेनब हौबनी मोइना लास्ट चरा 3 हेलब मतुंगददी मोइना आइगी सिंगली नुनी इदा काप अमते यारक्तबदगी फोर्स पेजिंग तौरक मतमदा आई मपंगदी सुजा चारोयना महीगी फोर्स पेजिंग तौई दो लास्ट दी मखोई जेल की स्टाफ सिंगी एसपी सिंगी रिक्वेस्ट मोई फजबदुना आई फोर्स पेजिंग तौरबनी सिदा यारमद्रगदी ngasi यारक्तरगदी फोर्स पेजिंग पूरा कनो थादलकांदा आई थेंगनागेनसु आई खलमबनी तसेंना अदु ऑनरेबल चीफ मिनिस्टर अदुगा अखोई जेसिना लौबिरको थौदा ऑनरेबल चीफ मिनिस्टर सु याबिरकोसे लेबाक्सिगी ओइना लायक फबनी अखोइना कदमदे बन तौनिंगदे अदुगा पॉलिटिकल तौननबगी मोंगदा उहनबा प्रजासिंगदा उहनबदसु तौबिगनु करी गवर्नमेंट से अखोइना थुगाइनिंगबा लेते गवर्नमेंट से अखोइना लोइनबक अखोइगी गवर्नमेंट तौबदबो अखोइगी अपाम डिमांड अखोइगी बिबिसनागी असुमजे पुथोनबो होनबदा तुंगी फ्यूचर अंगांसिंग बिबिसनागुम्बा कया सिरकदबदो अखोइना कलौनबगी तंजा अदु मणिपुर मियांगी मतेंग ओइ लहौसी हाइबगी तंजा दुदा अखोइना होजिक्ति तसेंना सेक्शन 1 अमसो इन थमजगे वार्डिंग तौरिबसिंगा सेक्शन बी हौरगनी बिबिसना लेकिदबगी स्टैंडर्ड रोबर्ट तारिबो दोसासे मखोइसु तादनबा मखोइ क्राइटेरिया सुना थमननबा आई अपील तौजरे मसिगी ममांगदा पावगी मिफम अमदा ngarang numidang jesiga chief minister ga unaba matamda chief minister na pirakiba thajabasing adu thabak to onthoktrabadi makatana lenga ka amu hana wari sanadanaba amadi akan ma khongjang sangsin gani haina jesigi ko convener in charge L Gyaneswari na phongdokre thamai banda pangthokiba pawmi sing ga unaba aduda convener in charge L Gyaneswari na makatara duna lamda masida tangdu laita bala henge harbadi lengak na bebisana misigi case asi CBI desinarba matam aduda oithokani Bebisana misigi asumba langlalangjel puto uhaina takseladuna sanction kiba jesigi khongjangda asopa nangkraba mahiroi amadi miyambu lengak asina athuba matamda laingnaba firep logodabani police amasung lengak na bebisana gi apokpa mapa mama gi statement loba pamlabasu pigani adubu luribadi hojik misi asiga mari lenna fajinduna jail da thamliba principal landoni yauna mioi manga gi jaban loba loirabra makoidagi misi asiga mari lenna kari kari wafam sing khangbangam labage haibadu police amasung lengak na miyamda khangandri Masimak police amasung lenga ke aran ba thong ni haiki Baby sanagi mapa statement anirak lawre masimyam na sakini mathang dadi akoi magistrate amagi mamangda 164 da adumai tawdana akoi lawbiyu amugana kopirakanu aduga loina mini phu joban lawri ba se masi akoi magistrate amagi mamangda lawhan biba akoi chi sigi mai kai dagi pamjai aduna mase laingak na masi tawbirakani haina honorable CM da aikoina thajaba thamjari atuba matamda numitarani sigi manungda aikoi CBI na paire home minister na taksiludana ayabadu pire haibagi adumba order si edo GSC amasung miyamda pubirakpa oiro haina appeal tawjari Cherakasida bebisana misiga mari lenena Manipur Human Rights Commission lokalak liva sumoto kesta jaban pigadaba mioi amata laktaba madi loinena September ani amasung ahumda banamaram oiraga apan balaikiba khudimaksi yenglaga misi asiga mari lenena warol piningba lanai mioi club amadi association September 12 fawbada commission asida pisinba yagani hairi paugi marakthana tinba bre matang lominase 24/7 cab service oiriba lamjingba cab na ahanba oina miyam gidamakta monsoon offer ama pijari bo offer adudi 5% discount on any trip or any package Akupamorol gidamak contact tobiu lamjingba cab Nagamapal Rims Road Lamjingba Group Building opposite to Lamjingba Nidhi Limited Imphal Aikhogi phone number 18001027 natraga 8794613154 Break matungda makhataba pau pijari Mahiroi bebisana misiga mari lenena thasigi taranipan phawgi manungda lenga ki sapsaba firep ama lauthoktrabadi Mahiroi khunai amadi miyam golena akan bakhongjang sangsinaba sem saba loire haina MSU ki secretary general BP Chandra ahanthemna lengak ta section wa thamkhre ngasi DM college campus ta leiba Mahiroi lup asigi mai loising da pangthokiba pawgi mifamda wafam asi phongdoluduna Bipin Chandra na makhatana tha ani fazila kadoraba misi asigi asengba langlang langjil puthokpa ngamdaba lenga ke asengba firep ama phaw khangandaba asi mahiroi amadi leibak miyam gi yamna laibak thibani loinana misi asigi mayokta sangsin ki ba khongjang singda asopan nangbadagi layeng liba amadi soinaireba fibamda leiriba khongjang loisingda matik chaba compensation pigedabani haiki
तोंगान तोंगान बा महैरोइसिंग अमसुंग मिचम मियाम यांखै की मथकता सोखिबा पनगिबा लोइनाना हुजिक प्लास्टिक सर्जरी तौबा यावबा फमुंगदा यातादुना लैबा सोइनाबा फावबगी फिबमदा लैरिबा ख्वाई खुदिंगमकसिंग असि लायिंगबगी कंपेंसेशन सरकारना तौबिनबा अपील तौजरी लोइनाना Nakalamoromda misi asiga mari lenana Standard Robert Higher Secondary School ki matangda paladuna Bipin Chandrana Mamangda police ki investigation report school asi recognition amakhakki makhada class section amadi roll number submanana illegal oibamongda campus ani thongna salairam lai maramaduna lengang school asi recognition kakadabani lamda masida leiriba boarding amadi hostel singi matangda paladuna mahangna makhatana lenga ki gazette notification da phongkraba amadi assembly da puthokraba the Manipur Private School Registration and Regulation Act 2017 की मतुंगिना हौजिक चलाइरिबा बोर्डिंग अमदी हॉस्टल सिंग असे अकक्नबा डीटी नियम की मखादा मोंग मरिल सुमना चलाइनबा लेंगाकना मियंग चंगबियु अमदी क्लास 6 की मखादा तमनिबा महिरोइ सिंगबो बोर्डिंग अमदी हॉस्टल सिंग द थंबिदनबा ममा मपा ओइरिबा सिंग द अपील तौखे Robert Higher Secondary School Kanchipur asi hanglame haiba si police ki investigation na report thamkrabana maram oirakanda Bosem Kosem amasung education department na high school asi recognize kakthat naba emsuna demand tauri class 6 ki makhada leiba mahiroi sing boarding da thambidana Manipur leiba parents guardian amasung Manipur gi miyam da appeal taujari loina na high hiram masida Manipur lengang na akanba medyang changbiraga athuba matam da thabak sing paikalakani habagi achet pathajabaju emsuna thamjari Citizenship Amendment Bill gi mayokta awang poklamdam gi state pon maktage Civil Society Organization sing na punsin dona sem kiwa North East Forum for Indigenous People gi ahanba Federal Assembly sem kre ngasi Mizoram gi konung Aizol da leiba Hotel Sangsia gi Conference Hall da pangthokiba mifamadu da Federal Assembly gi ahanba Central Executive Council gi thomi sing sukhan kre Manipur gi ningthokja lanchana Central Executive Council gi President Yumnamcha Dilip Kumar amadi atopa taruk amana Vice President oina khanke Meghalaya gi Robert Jun Kharja Rinna General Secretary amadi Manipur gi Khuraijam Athobuna Secretary Media oina khanke mifamaduda nefip na makhata na Citizenship Amendment Bill amadi masiga mari lenaba legislation khudimaki mayokta lepa amadi awang poklamdam da ILP system natraga masiga manaba pathap ama sanhanaba nefip na sokat pa haina warip lokhe Scheduled Tribe Demand Committee Manipur na matam kya gi mamangdage tanduna lakpa Maitei Miteibu Scheduled Tribe list chanhalu haiba dabi tawduna sangsilapa khongjang gi makha tarpoina Manipur da hojik paikaliba railway project thingjinbagi khongjang da STDCM ge thomi ahan oirabi nupi mari yauna punna miyoi 18 fajin kibabu yaningdaba phongdorokle ngasi thau club ta pangthokiba paumi singa unaba mada STDCM ge action team ge convener sadopam tomba magana ngasi sangsin kiba railway office solonsin bagi khongjang da lengang na fajin kraba miyoi sing hayeng fawbugi manungda thadokadabani Karigumba thadok taba tarbade lakliba tang nipan dagi akanba mawngda khongjang sangsilegani haike mahang makha taraduna sangsiliba khongjang asi miyam puna yanaraba khongjang ni masida lenga ki maikai dagi asigumba mi fajin bagi thong asi akanba mawngda condemn tawi hojik paikhaliba railway project asina loiduna Manipur da train mapung fana sangsilaklabadi lairiba phabim asida yellow mi mut kiba yabagi akiba chawna leibuna lenga na center da recommend tawbiduna maitai mitaibu scheduled tribe list ta chanhana bahona biu haike 센터는 타로와에 답이돼. 아직 BJP 기랭앙 마탐지다주 답이다보니 마치 타오이 우시다보니네 거의 록제예요. 거기 앙앙 마사다 템바 아저기 살라테브는 와이브다 서루 펑고 해닝아 레티. 마코니 SD 디말지 나하 야우다바 아한 가르 쳔바 아둥 물룹 아마오인 우브니 마시 칸비게누 야나 마이 깔라깔라바 아깔라칸바 아둥틱 아거기 오그나션 깨야나 서포트 비리 아이코이나 토가 라우라 바이브제 아칸바 미얌도 울르니 하이브제 미얌 주와 칸 칭전 비우시니 Outer Manipur ge MP Dr. Lorho S. Foze amadi ADC Tamilong ge Executive Member Z. Apokhui Opagi Tharmama 22 Rangpang Segment District Council Constituency Common Ground Pang Thokre Tharmaduda NPF Manipur State Unit ki President Awangbung Niumai amadi Tamilong ADC ge Chairman Namsindrai Pan Maisu Saruyakhe Miyam da wangang bada MP Dr. Lorho S. Foze na haikibada Naga People's Front ase Naga Khaktagi thabak tawa party nate State asida leiriba phuruk khudimaki yaifanaba leiba party amani amadi lamdam asida ing tappa tangdu leitaba amadi sakwatpa puraknaba hanba leitana hona kigani haina phongdokhe haraga mayamgi aphabado thunghannaba gi damakta apenba oidaba yai madubu akhoi laame
noina akoy thajabi habegi khungun dasu akoy su soidaba mayam ge apam bamong amadadi thambigani habsi aisi haiba loraga sidagi bidai lawjarage yamna nungaijare ADC Tamilong Executive Member Z Apokhuina mahakna National Party ama thadoktuna karigidamak NPF ta yaurok libano haina hangbagi paukhomda mahakna hai Rongdai khunge khulakpo oibana lamdam adonge miyamgidamak karigumba khara tauge khanbadage lamdam asigi miyamga yamna naknaba regional party oiriba NPF ta yaurokpani नेशन की इशू नत्रगा इयमदम इजाति की दमकता अहकसु थवाई हक्सेंग होटना जबगा लोइनना हंदक से सपोर्ट तोगे बीजेपी फते हबनते अहकसु आईगी पुंसी तेंग करवा सिदा इजाति की दमकता वही अमनी तंग गयांगलगा प्रजा की सेवा रेंगपांग सेगमेंट की दमकता नंगबा केंद्र की दमकता नागा इशू की दमकता लेपचगे है ना हंदक से आई एग्जीक्यूटिव मेंबर्स बीजेपी दगी MPF ta chongthok sabni Haukiban mit kharani gi mamangda Rongwei Naga Students Organization Manipur gi kangpu amada NHIDCL gi makhada Sivalaya Construction Company na paikaliba khongsangdagi Tamelong yauba lambi semjinbagi thabak yengsilure adubu sada taramanga khakki makhada Sivalaya Company na thabak asi lobuna quality yauna subangam loidra haibage jingnaba leire haina Rongwei Naga Students Organization Manipur na nunang bofongdokre Hirmasigi matangda karigumba thabak pairiba company singna miyamgi apambagi wangmada thabak toraklabadi Road Transport and Highways ki Minister Nitin Gadkari da khanganduna wakalagani hairi International Peace and Social Advancement IPSA amadi lup asiga saminariba CSO singna sinduna Imphal gi mafam kya da leptana karakliba maukaithel ngasi Imphal West ki Yai School Hisam Yaisam Pata kakre Kaitel aduda maudagi purakpa makhal mathel gi chana thanaba manamasing amadi haile kya marumge sol yankhai gi mathakta hangkhe miyam nasu yamna pamna pochai sing leina khe mi amagi history iba matamda chapchaba wari wakong khangdana ibagi hainabi ase writer singa yariba makhai tawbiroi dabani history habasi hongdok hongjin yaba pot nate marmaduna leikidraba athoba hijam irabot ki wari iba matamda su amaga iket kenana iba oi masina history nainaba mioi kya dasu samanaba pokhali haina ngasi Manipur Press Club ta pangthokpa set the record straight contrasting claims and contested legacy of hijam irabot haiba thim da pangthokpa thoromga mari lenena wahengbam pathongna phongdokre thoramasigi saruk amoina layoi leikidraba lusing purel hijam irabot yauna Maharaj Vodachandra amade Manipur gi hanba Chief Minister MK Priyovarta gi photo da hikaleka tangkhe thoramasida RK Nimai retired IAS Dr. N. Joy Kumar, retired professor amadi Aiba Konsam Manindrana Thormapu aina Daisangan Thoike. Thormasi Pangthokugi Maramda Aiba Amoina, Wahengbam Pathona, Wafong Kamasu Pongdorakli. Point of intersection Malagan history Iragadi. Ayuna Moina Kahani, Irabotsi, Atopagi Linde, the Puba, Amagi Linde, the Puba, Puning Linde, the Puba, Hosikozajo Kumar Tambirami, Lare meetings a pate, the Saranduran, the misconstrued over, and Aquiniam and Indridi, Irabot. Misconstrued over Mayauri, conspiracy of silence, over Mayauri, I sin the Tamsi Latin Tamni, classical Latini, suppressio very suggestive falsi. Aduna Masi Yam the meaningful Obini, video etasi, Sanna Urok Tonglaga Lande Haba, Gomadelonda, Masi Yam the Masi, people are just fed up, people are just sick and tired of your deplorable practice. National Nutrition Mission Man Rastriya Posan Ma September Lising Taramapan Gisar Gamoina, District Administration Thobal Gimakada, District Health Society Thobal. DPO ICDS Cell Thobal Sinduna ngasi Lilong Hangam Thabi Community Hall da nomagi oiba awareness program ama pangthokre Nutrition, Cleanliness, Health, Hygiene amasung Sanitation hai behiram da pangthokiba awareness program aduda Chief Medical Officer Thobal Dr. N. Jainta Kumar SDC Headquarter Thobal Rima Hawbom District Social Welfare Officer Thobal A. Kamesor SDC Lilong Muhammad Hefazuddin District Information Officer Thobal Ngamlan Dongen, State Nodal Officer Quality and Blood Dr. L. Tomsa Kuman Sarukya K. Dr. N. Jainta Kumarna, India Government Nutrition Man Haina Tham Suna Pangthong Liba Asi, Yamna Kanaba Mission Amane. Nutrition Mission Man Asige, Kanaba Mipung Kundimagna, Lahuna Bahona Batangai for the High K. Rima Hobom Nahai, Haksang na the Yaktana Fanalay Nibudamak, Haksel Gitangai for the Ba, Niom Sing Nak Nasakadabani Lunina, Saksa Dringaida, Kutsa Sing Hamtokodabani.
Directorate of Ayus Lamphelfat State Ayus Society Manipurna Rayatong Simva Organization ka kusanaduna Public Health Outreach Activity National Ayus Mission gi makada ngasi Ukrul District ki Rayatang da nomagi oiba Ayus Free Health Camp ama pangthokre. Directorate asigi Deputy Director Dr. S. Biswanan Adlusingduna Sathakiva Health Camp aduda Senior Homeopathic Physician Dr. Palmai Khai, Homeopathic Physician Dr. P. Ivoton, Ayurvedic Apprentice Dr. L. Surya Sharma, Directorate of Ayuski Pharmacist Y. Santikumar, M. Surchandra Amadi, Staff Nurse O. Joyan Basu Sarugyaki. Kem Maduda, Kuladugi Angang Amadi Ahalsing de Leriva, Makal Kudimake Anabasing, Kupna Yang Kibagulina, Lemna Hidak, Langtak Singsu, Yentoke. Ngasigi Kem Maduda Puna Myoy Shanirom da Lemna Lang Panganke. Kem Maduga Marilena, Homeopathic Physician Dr. P. Ivotona, Ngasigi Free Health Camp Asi, Directorate of Ayus na Lokalakpa Public Health Outreach Activity Ge, Saruk Amoyna Pangtopani, Haribi Camp Asi, Imphal East, Imphal West, Bishnupur Nursingba District Sing Asige, Tuan Bamhum Sing the Pangtokre, Masigi Makasa Tharpoina, Ukrul District Su Pangtokli, Makatana Tamelong District Pangtok Nabagi Pandam Tamli Haiki. Hariba Free Health Camp Asida, Tongan Makangi, Anaba Sahum Lomda, Masigi Marilena, Tongan Mahitaxing, Liam the Piduna. Hariba Health Care Masi National Ayus Mission Gi Public Health Outreach Activity Hariba Program Makas Sinjabani Hariba Public Health Outreach Activity Care Masi Manipuri Tonga Bazela Sing the Maru in Impan East, Impan West, Thobal, Sandel, Sorasampur, Amadi Tamelong Tonga Punching Sakazuna Latre. Hariba Health Care Masi Makatan Ukul Amadi Tamelong Tonga District in the Su, Punching the Hariba Care Masi Makatan Sakazuna. Ayuski Tongan Laying Vigana Sigi, Kanabasi, Miam the Panganduna, Lakigani. Toromadu the Sorugyakiva, Ryota Simva Organization RSO Gis Chairman, Johnson Sifana High. Organization Ashina, Hajirobugi Matungina, Directorate of Ayusna, Mapamasida, Harau Lapiduna, Free Health Camp Mama Pangtopa Si Yamnungai, Masigidamak, Directorate Asibo, Hanga Late in a Tagapa Pondoli Haiki. Ayus Department, Directorate of Imphal. Lamphel Park na ekoi Leo Dangshim organization na ekoi gi team na masida ekoi na kaubam dam da harau na lakbiba gi damak da ekoi na Director of Lamphel da harau ba nungsi ba pongthok jeri Paugi maraktan aten ba break matanggalong minese. Kangla food product ti iram dong dia seng ma mahong yeng dio garlic mixer khata natana kangla gi ano food item singi mahok khangla bada ngauroi daw kana bu leibagi kangla Break matung da mayam taram nuksari makata pa paungda lisang sina lamdam masida section 377 bo namthaduna thamkiba du hoki vesahi numit asimakta da Indian Penal Code na Section 377 decriminalized Taukiva Aduge, Sahimapung Farak Pagi, Loinana, Varat Pumbada, LGBTIQ community swingna Harau Pungton of Bigisar Amoyangasi, Yaol Manipurna, Imphaliske, Kaivida Laiba, Yavirel Children Home da Lup Asigi Makedigi, Kanala Jedraba, Marai Baktiraba, Angang Singda, Namzaba Asata Kudol Tambigitorum Pangtokrai. Tormaduda, Saruyakiba, Yaol Manipurgi Chairman, Saddam Hanjavamna, Varat Pumbada, Community gi miyoi singna tuan bamawong da section asibu decriminalized toki amadi masigi haraw phongdong nare yawol gi oina lamdam masida kana lejedraba marai bakthiraba angang singda ngamjaba tengbang biba asina miyoi pokta pokseruba ikoi gi oina asobo khudol oigani khanjaduna ngasigi tengbang gi thoramasi pangthokchabani
Indian Penal Code the homosexuality decriminalized tawgibagi chahi amagi anniversary moina India gi sinba thongna celebration tawnari ngasi yawl gi side tagi khoina celebration tawgi mohotta ngasi gi children home jira laaga makhoi gi chahi angang tara manga muk grant kem phangdana government gi support kem phangdana leiba angang gi siga khoina interaction tawraga makhoi gi ahan gi siga haktang wari sanajaraga makhoi gi kari kari khoina mating pangba gamgadagi haina lakchabani khoi gi angam bangasi gi oina ri chana thangna ba angang singjigi khara ngasi piramaga khoi ngha wari ahan gi ga wari sanaraga khoi Sahiji celebration just maina dum pangthok jare Nakalamaromda Yabiren Children Home ge chairman Jogindrona home asi hokiba lising amaga chamapan marifu humdoida sapong lakraba matungda lising amaga chamapan marifu tara fawbudi fazana chalairami adubu sarkar gi oiba karigumba mateng amata phanglatabadage ngasidi mafung phana chalaiba ngamdri ngasidi yawol gi thomising laktuna ngamjaba tengbang pibirakpa haibasi home asida leijariba marai bakthiraba angang singgoinedi yamna laibak phabani Yauna lakadoriba punsida thanu bu khongthangsingda mai pakpa oiresuna haiba wafam kya phongdorakhe haiba gran phangdaba yam kuiraba liraba home makha ko mingi eramta phangdana mioi kharana bilengi mioi khara miang witengban manpur gi miang witengban sina hingbo home ma leibase masi kitang khangan base aduga mayam mateng bayam punna masi ekhogi nate ekhori sumne sum pubuni iboi mayam yari iboi na ha ba bo yari khogi sigi member oibirga tabakse pumina sisine khoi haridi awa ba khangde nuai khangde khra tokmin hasi masi leba khini koi angam ba khara angang mang khirta bongang kharadang khoi angam ba mangal do sutara dhani do so akhoi kana to bone akhoi khomjilaga lakhalaga khungalaga moi bu khitang mai singna baina khoina hono jabane alamase mayamna sigi mateng se pangbi bise khoi yam ngai matung du pangbi rakene khoi khanjabale Hauki basahige numit asimakta da Supreme Court of Indian Penal Code IPC Section 377 gi matangda takiva raigi chahi farpagi kumon thoram ngase marup loi foundation asinduna thangal bazar da leiba hotel Nirmala da banquet hall da pangthokre Mumbai gi The Humsafar Trust Manipur State AIDS Control Society amade District Legal Services Authority Imphal West ka khusanana pangthokpa thormaduda Department of Clinical Psychology RIMS ki Assistant Professor Dr. L. Roshan Singh Senior Advocate C.H. Mamon Singh amadi Manipur University ki Center for Manipur Studies ki Associate Professor Dr. Vijay Lakshmina athoiba mingthulen Singh oina saruk yakhi ngasigi nungai ba phongdokpagi thormadu Marup Loi Foundation amadi mari leinaba tuan ba lamdagi lakpa transgender singna jagoi sei kya utuna pangthokhe Numitara ni sumna sathagada lemna mitai mek tambibagi thoromge ngasi humni chanba numita jurivamge Lakipur da laiba Mairi Club ta Maitai Irol Iek Loina Silol Apun Balup Milal Kanglipak amadi Directorate of Language Planning and Implementation anina sinduna pangthokre ngasigi thorom asida Hamom Dhani Mitai President MNF Jurivam KH Indukumar President Mairi Club Lakipur Lekai amadi Y Viren Maitai President Milal Kanglipangna President amadi guest of honor oina sarugya ke Heights Dhani na phongdokibada pangtholiba thorom asi mitai aikoina isagi iek asi yokhanabagi pandamda Milal na pangthokpani Mitai ama oiraga isagi yek khangba yamna mathok tai sok lising ama chamapan humpumari humpumanga aduaida mitai aikoina isagi yek tamgadabani haiba ihu ama lakpadage committee ama semduna mitai mek asigi matangda yengsinke mitai mek ase aikoina khangjinba mathok tai sei kharagi matungdadi hojik aikoina Bengali script ta panariba paukse ase fawba mitai mek ta on khragani haina phongdokhe Malaysia leriba miweba kangup sing makhal yami kangup puruk masing tingam dana ikhoi Malaysia leribani hari ba miweba puruk kangup sing sigi manung dana sari mayek ajadaba loan power leitaba haidu tai adugumba puruk kangup masigi kunaya tai usida leribani Mitai Irol Iek Loina Silon Apun Balup Milal Kanglipake asang bathomi am oiramba Karen Fabidage Hobizam Oza Kumar Mitaina Thasigi Ahumda Kanghungdana Laikidavada Milal Mayai Loshangna Awaba Pongdokpagi Mifama Mapang Thokre Haina Lubasagi Secretary Publicity Oinam Kainahan Bilaimana Thadurok Pacherol Aman Hairakli
Cherol asina makha taribadi laikhidraba hobism Oza Kumar matam sangna milalgi thogai kya panglamba yamna ingtappa miyamgidamak kathokpaga loinana thawai fawba thapa ngamba thomi amani haina singthabago loinana laikhidrabagi imung manungna thengna horiba awabadasu lupasina saruk yari hairi Mamamangi matamda leiramba Oza Satragi Mari aduga hojiki mirol da leiriba Mari asiga yengnaba matamda khenaba chawna leire haina isamge hanagi president N Rajendra na phongdokre ngasi Senapati district ke Chinikonda China Institute of Medical Sciences ke teacher day gi thoromda saruk yakiba Rajendra na makha taraduna mamangi mirol da leiramba Oza Satra anigi Mari adu ngasigi mirolna ningsingba tangai fade kanglup masel gi marakta thorakliba thoningdaba thongdokya thorakliba asi Oza Satragi Mari falaktabadagini Sakotpa kunai ama oirakna bagidamak mahiroi amadi Ozagi Mari fagathanba mathau tai haike Peruk hega kobi yolaga imana second sex subu salaga ngasi ekoi mafam sida tharai bani ima baba du na yumda le ekoi na hankhraga ima baba du da ekoi na karam khudol tawguda ge se na koi khal kan yana poming changna marakta nangi sedul loidringai da phaina sakhiba lana sakhiba Wari ma lau sangama lejar ma hingon ma chekra lejar ma do badok thamerga lau yolega na koi ngasi mafam sitana thilai bane ba adu ngasi di ai khud mobile ma paire laptop ma paire ai yum na gi thole ai gi tamam tong ga he adum tangmani ai chawra ga yum pala ga saga em gom khi ga do ni hai gi wakal du da tawr ga sak khibna ayam boy du ngasi di lahori ba ai gi khumang da lahori ba ba ma du kar ma thiam da lahori adu gi mati awa ai sidai jagi ai mayam da makok thongna ai nangasi heitam mise ozajin sing makha pon heitam mise sidai jagi makok thongna sat kharga chahi ma tor so ani dor so ai gi lemo yo puchi sinai gi baba ma nangasi kengoi hega peru hega wakal do kaupi jana tor kan amtang ni makoi su nungai hen ge na khallo matam na koi mi kok thongma mi wer ka ne ba Sairam College Langjing asobge ahan ba amadi anisuba batch ki mahero sing lesenduna ngase college asuge campus ta teachers day gi thorom pangthokre Mahiro singna oza singda asamba kudol pot piduna thongni jabana mapungoi ba saktam oike Mahiro singna lamchat sajat thawalon ngakna chatraba oza singna su mathok da puning changdrabade oza gi namit pangthokpigi wahan thok leiroi haina ngasi college asida pangthokiba teachers day gi thorom da saruk yakiba RK ni maina haikre The teachers will definitely like a student who is serious in his study, who is more disciplined than a student who is slightly more arrogant or quarrelsome. So is the case of the teachers. The teacher's ability to lead and to interact in the class is the main, because every teacher is having their expertise in their area domain, and that cannot be questioned, but it is how he leads the students in the classes that becomes important. FCI, FSD Jiribam amasung Railhead Jiribam ge handling lever singna matam ga sunaba maongda khusuman PU haiduna thabak lepagi khongjang yauna khongjang kya sangchilakhiba du yanaba purakpadage matam kharege oina yaithokle haina CAF NPD Laborers Welfare Association ge General Secretary na thadorokpa cherol amana khangalakle wari basi ngarang kaisampata leiba IPSA ge office ta pangthokiba Contractor Singa Association ga puna wari sanarba matung yanaba purakhirabani mifam maduna Chengbek ama thangwada lupa ahum makhai lawba khusuman asi sahi asigi October tha fawba chanarba matung mathang thadagi hengatpa adumainamak Railhead ki oinadi kumja lisingani kungi February fawba chanaba haiba wafam sing yauri Aikoi punna honaminaduna apunba khunai asi wakhalon ga loinana Kanglaipak asida lairiba drug ki lambi da khongdariba mahiroi sing amadi miyambo kamdauna drug ki polam sing dage lapthok hangani haibagi khongthang amoina District Police Thawal All Mitai Pangal Students Union of Manipur Apsum All Manipur Muslim Students Organization Pangal Students Organization na punna sinduna debating competition ama tha asigi 15 da Lilong Hauribi College da pangthok lagani Hariba sangdamna basida Thawal District ki manungda leiba mahiroi singna saruk yabiyo haina Joint Students Competition Committee na khangalakli Haukiva August ki kumapanda Kangla gi laifamlen da pangthokiba humdra humdoi suba Lining ngak senba numit thoromda MP Dr. RK Ranjana phongdokiba wafam adu kakpa yararoidaba asumba wafamne sahi lising ahum henbagi puari leijariba kanglaipak asida Hindu lining leiramde haibasi All Manipur Dharma Raksa Samithi na kawroidabani haina kanglaipak kanba lup Manipur na thadorokpa cherol amana phongdorakli lup asigi Publicity Secretary Yumjaw na khujek piduna thadorokpa cherol asina makhatana
puwari gi tangkak amada pamhaiba ningthongna namduna ina lining on khibadagi kanglaipak ngasi asi yauna lekha tari bani puwari gi tangkak aduna maram oiduna aikhoi gi horafamda chaninaba amadi anamaha suhan ki haibasi asumba wafamni loinana MP Dr. R.K. Ranjana phongdokhiba wafam adu communal oi hairibasi aranba yumpham yaudaba wafamni hairi Kumbi Kendra gi manung chana leiba kumbi saiton taba lambi asi matam sangna lengang sembiduna leirakraba matung maikai adom gi miyamna ngarang phawgi manungda lambi semba hongnaba lengakta matam thagrabasu sembidabgi mayokta maikai adom gi miyam maira paibi amadi club singi mihutsingna ngasidagi lambi thingbagi kongjang sangsin khre Kumza lisingani tara marida lingkhatkiba helping our loved ones hologi mangarak suba foundation day ngasi singjamai chinga chingkhongda leiba how ground da pangthokre haina lup asiki advisor oriba Manipur College ke English department ke head of department P Birchandra na thadrok pacherol man hairukle ngasi pangthokiba foundation day thoramga mari lenena Bharat Swabiman Trust Imphal iska khusan aduna pisum chinga da uchara yankhaisu thaki haina cherol asinam kha tarakle paugi marakthana tema break amtang logina se Welcome to Times of Manipur. This is Haripriya Chongrang giving you news in Hanana fanglamba kangla food ki product singi mathakta anuba product sing haibadi milky balls asomya mixture amadi alu bhujia na chingmasing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi Kangla AIYF Manipur State Council na sinjaduna lamyanba luching purel hijam irawat the tribute tawjaba kunmari rak suba state level jananeta hijam irawat saithai se changdamnaba pangthok jarare category ani thokna khaidok jai junior amasung senior category form thajan bagi aroiba numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition sigi form pampamna AIYF office irawat Bhavan Group Mahalten Imphal Manipuri gi sejak pisingna form tang nobiduna asida upcoming singer singna saruk yabiyo aduga masigi competition asi khalaliba sejak singidi amna soba platform mo oidini Manipur gi nongle inkhalaklibi mahairoi sing isai nongmai bu yamna pambi singna saruk yabiyo aisu lakjagani mayam su lakpiyu aisu leramduini ko kunmarira suba state level jananeta hijam irawat saithai se changdam break matungda makada pau pijari Regional Institute of Medical Sciences के Director Professor Dr. S. Santa, Board Governor of Medical Council of India, MBBS के अनोबा curriculum competency based undergraduate curriculum for the Indian medical graduate चन हनबगी मातांग द कौखिबा Vice Chancellor सिंगी मिफम द सरुक याखरे अनोबा curriculum असे ngasi officially पुथोखिबने Dr. S. Santa ने Union Health Minister Harshvardhan गसु उनदुना महाकपो रिम्स द लाकपिदुना यंगसिनबिनबा हाइजरम के हाइरी Loktak Chatsi Loktak Country Haiba Wakalonda Imphal Dagi Moirang Phauba Mass Rally for Awareness ki Saruk Amoina Sendra Dagi Moirang Phauba Lamtu Sengdokpugi Thormamangasi Pangthokre Lioness Club of Manipur Ita All Moirang CD Block E-Rickshaw Development Cooperative Society Limited Moirang Loktak Lake Tourism Cooperative Society Limited Napuna Kusanmaduna Thormadu Pangthokibani Sendra Dalaiba Assam Rifles ki Personnel Singh Sendra gi Ngami Singh Amadi Society Singh gi Thomi Kyasu Thormadu da Saruk Yakhi All India Lioness Club के हानगी President Dr. K. Komolinina Makal Makha Kya gi Laina Pokaliba Tumbangam daba plastic ke polam singna Loktak Pat ki fibam soksing halakpa asidagi thingnaba miyam da wakal tamina bada mating oinaba pandam da thoram adu pangthokpani haike Loktak Pat asi phajahansi plastic free ohensi plastic lokthoksi plastic sengdoktaba plastic khomjaba amadi aikoina semjaba khaw khara khau singdu mayamna dum puthokpiyo utpiyo khau singdu akoina semjariba khau singasi masigi khau singasi sizanabiu plastic ki mahuta reusable oiba amuka hana suraga sengaga sijanaba yaba Thobal District ke Texam Sabal Lekai da Forest Department ga loinana miyam na ngasi usara sing thakre
Mausagi Kal Kaitharakliba si Kalongda Bayade Habiki Pandam the Pangthukiva, Usara Singh Thaviki Thormaduda, Thawal Forest Division Gi, Deputy Ranger M. Biren Singh, Forest Bid Office Palelgi BO, Muhammad Salahuddin, Wildlife and Biodiversity Conservation Committee WBCC Manipuri President Ravi Takhelambam, Thawal Forest Division Gi, Honorary Wildlife Warden W. Ramchandra Singh Amasung, Forest Thawal Range Ki Staff Singh Saruk Yaki. Mapung Ivat Thodang Lokiva Texam Sava Lekagi, Hanagi member PH Ibom Sana, Thariba Usara Singh Asi, Hinghana Bahonabada U Thariba Masamasana Thodang Lonaduna, Amata Sialoi Haiki. Forest Department of Pirakpa Usara Singh the Natana, Masamasana Ketel the Gay, Mamal Piduna Lerakpa Usara Singh Supertuna, Miamna Tanaki. Child marriage and its evil effect Haiva Hiram the Department of Social Welfare Gimiting Makada NSS Unit 3 Thawal College Nasinduna, College Asigi Conference Hall the Nomigoi by Awareness Program Mangasi Pangtokre. Tharmadu the Saruyakiva Thawal District Administration Gi, Child Marriage Prohibition Office, Rina Chanu Moirang Temna, Sahi Sudana Kanaguma Nupanupina, Yuman Bigilam the Kongdarak Pashina, Yumbalonda Chaun Akaiba Pirak Libane. Nasimioy by Equina, Mai Masing Tamnibasi, Masing Yamna, Fanava Kaktanate, Tungi Punshida, Lekaitana Wakal Poning Fatavangam Navagni, Haiva Wafonka Fondoke. Taret Suba Brahmaputra Valley Short Film Festival Lisingni Taramapangi Top 15 Kangatpada Manipuri Short Film Ahum Yaurokle. Thasagi Kuntarukta ITS Center da Pangthokpa Thoramda Makomathang Tarabasingda Manamathum Yenthoklagani. Koy mana Sila lukar hena hakimne phangra mong phamda yeng shiraga machana mayung anjale do noi de thok turo bani Hobje mong sanabagi pau phangbigani. Trau Football Club pu Lishingani Trampan Kunge Indian I League ta sanana ba qualify torpage harau ba phongdo pagalwinena ngasi uniform launch topage tharama Manipur Press Club ta pangthokre. Title sponsor da Assista Kolkata na 3 crore tengbang birak High Space Construction Materials Private Limited amadi Topsem Cement na makoi ahumna main sponsor oiri haina Trau FC gi secretary T Fulen Maitena phongdokre. Andaki season asida 5 foreign players amadi local players kontrana squad Sajagani Haina, Mahana Haiki. We will have 5 foreign players, aduga local players mayam amaga mixed toraga 30 players na akoigi I League squad sajagani 30 players habse the 5 foreign players am legrani aduga akoigi position akoina awat pa akoina asonba da atop I League ki team singhana sanaram sim setagi experience leiraba player kara add toksinjare aduga akoigi hana dagi leiriba local player akoi second division dai sanarakpa mayam singsiga punna toraga sanaraga handakse I League se smain tawna nabagi kan hotna jabani Manipur gi mingchet kayarak purakrava International Badminton Sanaroi Maisnam Mairabal Wangda Unaco School gi makedege selgi tengbangolina taram okpagi thormama ngasi Imphal West Maitramda leiba Unaco School gi conference hall da pangthokre thormasida mapungaina lakadaba September 13 dagi hona Russia gi Kazan da pangthokadaba WWF World Junior Championship lising ne taramapan da saruk yaba chatpada ngaklo oinaba amadi pungning thawar poina school asigi makedege sahi amagi lak ama chahi ahum pigane haina school asigi chairman and irabantana haike man makha taraduna Mairavada school asigi makedege hokiba lishingani taratruk dagi hona ngasigi asuna sap manaba mawngda selgi tengbang tawrakibani panbayai school asigi makedege sanaroi konthongjam dingku amadi khwairakpam manjitasu sahi amagi lupa lishing yankhay gi tengbang tawribani Hojik Manipur da lairiba businessman sing amadi tuan ba makedege tengbang oina Manipur gi tuan ba lam da lairiba sanaroi singbo pungning thawalabadi tungda sanaroi singna hena honaning bagi apamba lakani maduna lebak asigi mingchit purakpadasu hena mateng oigani haiki Junior World Championship ta kogi Russia da chatkado program asigi mangoina na koina Mairabal Wang da chahi uhum leptana chahi amda lupa lak amom
ꯑꯩꯈꯣꯏꯅ ꯑꯦꯁꯤꯁꯇꯦꯟꯁꯤꯞ ꯄꯤꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯂꯧꯊꯣꯛꯆꯕꯅꯤ ꯑꯇꯣꯞꯄ ꯁꯥꯟꯅꯔꯣꯏ ꯑꯃꯗꯤ ꯑꯇꯣꯞꯄ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯌꯥꯝꯗꯁꯨ ꯌꯨꯅꯥꯀꯣ ꯒ꯭ꯔꯨꯞꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯕꯒꯦꯗꯁꯨ ꯑꯩꯈꯣꯏ ꯀꯨꯞꯅ ꯈꯟꯅꯔꯒ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯇꯧꯅꯕ ꯍꯣꯠꯅꯖꯒꯅꯤ YK College Wangjing Sinduna Mamang Thagi Kunmari de Hoduna Wangjing Kodompopi Ground Satarkiva A Pratap Singh Memorial Manipur University Inter College Football Male Tournament Sunitramapangi Winner Trophy Moirang College Lokre Punna Team Kuntra Marina Group Mari Kaidulaga Sanakiva Tournament Sige Final Match da Moirang College ka Liberal College ka Sanabada Apiba Matam Loiba Fawbada Goal Amamam Senaduna Draw Sakhe Adubo Penalty Kaunavada Moirang College na Liberal College Pu Mari Anida Toykivani Wangjing Tenta Kendra MLA Paunam Brojen Manipur University के Assistant Director of Sports Dr. Pradeep Singh Thawal College के Principal O Saubudebi YK College Wangjing के Principal Dr. S. Giri Singh Saruk Yaraduna Winner Amadi Runners के Trophy Edu Kusina Ki All Jirivam Sports Association AJS Jirivam Sinduna Jirivam Higher Secondary School gi Sanabungda August Kuntra dagi team Taramathoina Saruk Yaduna Satharakliba Taratruk Suba Sandam Inunganbi Memorial Mini Boys Under 13 Football League Tournament Lisingani Taramapan ngasi sanakiba ahanba match ta KSC Rani Vengna SBNYC Jirigatpo Panjal Taruk Sinoda Amadi Anisuba match tana PSG Kalinagarna Sunrise Club Kadam Talabu Mari Sinoda Thoikre Hayeng ahanba match ta Lalpani SC ga PFC Faitol Sanagani Aduga Anisuba match tana BVA Soto Bekra Amadi Sonapur GPS ga Sanagani Tha Sigini Panda Kaksing Runners na Sinduna Kaksing de Pangtokadoriba Kaksing World War II Memorial Run 2019 gi BIV Amadi T-Sart Singh Hayeng Ayuki Pung Tara dagi Yanthokpa Horgani Haina Kangan Kiba Adu Karigumba Kudongsa da Bakara Leibana Nungtil Pung Tara ni Twidigi Yanthokpa Horgani Haina Kaksing Runners ki Maikedi Thadurukpa Cherol Amana Hairukli Hojik among asin nungtil da Fongna Kiba Manipuri Pause Singsigi Moruga Paupuni Yaminese Kanglay Paki Mayra Manipur Basokhat Maikay da Laknava Corporate Wall da Leiba Company Kiana Ahen Bamijang Changbiu Chief Minister Editor Oina Horokiva Chief Minister Birena Paumusing Yaifana Bathabok Tharom Kia Paikana Bakana Honori Biswazi Mau Kaitel Mai Pangna Pangtokre Manipur Shanti Level Dam Ama Ohen Ga Hairvadi Bebishna Mishigi Case CBI da Shinerbata da Oigani JSC Kangla Pau JSC gi Fazin Kivasing Condition Yogdana Thadokre Chief Minister na Thajaba Pibadagi Matam Khargi Khongjang Handokle JSC Sandrayan 2 ngasi numidang thada taduna anoba itias semlagani Pradhan Mantri amadi Mahiroi Humudrana itiasik oiba landing yengadori Cooperator Body Singna Saukotharang da Mateng Pangbiu Viren Best Editor Award Lupa Lising Kunmanga Piragani Biswajit Pandam Manipur CSR Conclave Lisingani Taramapan Hogokre Manipur Southeast Asia India Gi Gateway ni Chief Minister STDCM na Railway Office Solonsin Kre Committee gi President yauna Thongwi Singh Fazin Kre September 19 fawgi manungda Bebishana Mishigi Sapsaba Firep Lauthoktrabadi akan Bokhongjang Changsilagani MSU Pogzel Bebishana Mishigi Matangda Lenga ki Firep Lauthoktrabadi akan Bokhongjang Changsilagani MSU Scheduled Tribe Demand Committee na Railway Office Solonsin Kre Laikhidrava Editor Joseph Zogtegi Nupida Jekmana Kusina Kre Nongmagi Oiva Free Health Camp Pangthokre Aroi bada maroi ba pong mukana fangbigani State asi hena sakot mai kai dala han bada corporate world da leiba company kana hen bamijeng sangbio haina Chief Minister N Birena Phongdokre Ipau gilam da thabak toriba pawmi sing da piba pension gi senfam hengat halagani haina Information and Public Relation IPR Minister TS Biswajin Phongdokre Chief Minister ga wari sanaraba matung jail da fajinduna thamnamba Bebishna gi JC gi thongmi sing thadokre makoi bu thangmiban United Club na taram okre Bebishana Mishiga Mari Lenina, Tasiki Taranifan Pawuda, Lengaki Sapsaba Firep Ama Lauthoktrabadi, Akan Bokhongjang Changsinaba Sem Saba Lore Haina, Emsuna Phongdokre. Amadi, Northeast Forum for Indigenous People Ge, Mifam Aizol da Pangtoktuna, Federal Assembly Semkre,
Central Executive Council gi thomising su khankhre ngasi goina di matang sida Manipuri Pau lejare Times of Manipur gi Manipuri Pau ingbir bising bomukana kurum jare